ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯄꯨꯄꯨ ꯑꯣꯏꯅꯅꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏ ꯆꯠꯂꯣꯏꯗ꯭ꯔꯥ ꯃꯣꯏ ꯂꯥꯏ ꯊꯕꯛ ꯇꯧꯏ ꯆꯠꯂꯣꯏꯗ꯭ꯔꯥꯗ ꯄꯨꯄꯨ ꯃꯣꯍꯣꯟ ꯁꯤꯡ ꯍꯣꯏꯗ फतिगोम फतिगोम मचा फंगने को Thinking of you, thinking of you, thinking of you. Good morning, welcome back to my channel. No ma'am, I ngasi ki vlog se horen nahak leiraga maning lakai chawge to ini ko pupu oi da lai thabak leba ko. No ko bubok se to isong ngasibo. Mo nang kai dai na? Chutung bi long thong long hin taw. No kari po no khangra. Ko kenu na to kwa. Khangi ne. Khangaroi ne. No nang kari na to idu do. Kana na khangi kari do ko cha na ma taw ni ni. Ada nang hadik to idu ko do ina ba. Adu ne mi taw ji ba. Tho sin taw ya. Long tho ni kangi da na. Akhoi bubuk se haji wai ta fajana iru thok me loiraga mark se kha tang je phamallam mane ba. Mark se yong thabak se suningi ba ma. Thaina mangge han je ja de ba. Pot ama bu uwa ja de mark thabak su de hana phamgrabani. No kwa mayam se nahan asang bo kwa ni. No do jana ka thalam ba no sa phodoi ba. Moro ko kari go. No mark se jong toram ji jong ne. Khoi bubuk se han oi ra bani myam. Kamba 83 years sajik talak tu. Om jan tham nan ni kha mi de. Asang bo kwa ni bubu. Hoi ba. Adu long ko long ni no taw phong bi da man ni siam ka roi da man. Ki ka de ba ka ram ni no. Bubu này này đó sẽ ốp thôi xin tàu ra cà đi nè. Ốp thôi xin tàu ra đi cà rồi đâm nè. Hoi ba. Amo de na kha. Dum khang ri de. Ai de mi na ka de. Bubu do maning lakai pupu oi na ne hangra nang la oi hai rai chaloi dra. Kana. Moi lai thabak tawi chaloi dra da. Kana lai taw. Pupu mohon sing oi da. Babul la ne leidra ne pupu mohon sing oi da. Moi kura ne pi na moi de ka ta ba. Ya ma su. Do kuli do hajing mai dai on do re kamai dau do re. Thuye pa ka jo re. Lai ming lau do re. Ane le lau yi ya. Ma na mi chei ba ni on ya le. Do nang la wai ne chaloi dra. Awa ga chakani da na. Kamai chakani. Le kamai chakani. Na kamai tong lai di ni na. Pupu mohon sing do kana na nangi khangla na. Injangi bo. Ko pa bo ki ma na on pa. On ma ni khang de ai chu. Pabogi manang ni pa ro nangi manang nu pa na tro. Ai chu ngang ga le o. Nang manang nu pa na tro. Khang ni ne du ga kai no ni o ju e. Ichi ene ko idu di. Hoi ba. Di mai mun kau le ba. Dam kuk nai du khang ja lu le. Do me am koi bubo ki memories re khara loss ore do na ina dum ning jang na be na dum hai ni do thang mu jing na si miam vlog se makha ta ni jing mi na si bye o to nga si manam ji bo khu ha ma do yu kai Sa thu ni chi o to nga hai ni. To nga su ba hai. to nga su ba Mani na kai da to nga su do de. uri ga alu iru Ma ma da lu pa chang ma jo le. घड़ी के से था ना घड़ी के से शेद लगा तो लगा सीजन लगा तो लगा इस इरोन बताओ तो रीने तो री Ano gari si re iron ma ta do ja. तो तेरे मनम कल जी का यूं सी हो तो वहाँ से मनम कल जाम हाप्चन Nanjala me pizza ja ina du gi tham. नहीं फदी गो
ꯐꯗꯤꯒꯣꯝ 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 ꯃꯆꯥ ꯐꯪꯉꯤꯅꯦ ꯑꯩꯈꯣꯏ ꯍꯥꯎꯔꯅꯤ ꯌꯦꯟꯖꯥꯡꯁꯦ ꯃꯅꯝ ꯑꯃ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯩꯁꯤꯒ ꯑꯩꯈꯣꯏ ꯕꯣꯕꯣ ꯃꯕꯨꯛ ꯂꯥꯝꯃꯦ ꯍꯥꯏꯅ ꯃꯥꯒꯤ ꯆꯥꯛ ꯊꯤꯕꯤꯔꯒ ꯄꯤꯖꯔꯦ ꯑꯗꯣ ꯁꯦꯁꯤꯒꯗꯣ ꯆꯥꯅ ꯋꯥꯔꯤ ꯁꯨꯅꯔꯤ ꯑꯗꯣ ꯁꯦꯁꯤꯒ ꯃꯥ ꯑꯋꯥꯗꯕꯤ ꯑꯃꯒ ꯃꯨꯜꯂꯦ ꯆꯤꯡꯕ ꯂꯥꯎꯅꯤ ꯍꯥꯏꯅ ꯅꯣꯏꯅꯒ ꯖꯨꯝ ꯇꯧꯔ ꯀꯟꯅ ꯌꯦꯡꯉꯤ ꯑꯗꯣ ꯑꯁꯃꯥ ꯑꯩꯅꯤꯅꯦ ꯏꯆꯦ ꯔꯨꯃꯤꯅꯥꯅꯦ ꯃꯨꯜꯂꯦ ꯄꯥꯝꯕꯤꯗ ꯑꯩꯅꯦ ꯉꯔꯥꯡꯅꯦ ꯏꯆꯦ ꯃꯂꯥ ꯌꯦꯡꯉꯒꯅꯦ ꯈꯨꯏꯕ ꯃꯥꯜꯂꯤꯌꯦ ꯑꯩ ꯉꯔꯥꯡ ꯇꯨꯃꯤꯟꯅ ꯂꯩꯅꯤ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯑꯗꯣ ꯃꯌꯥꯝꯁꯦ ꯁꯤꯒ ꯄꯨꯡ 11 ꯇꯥꯗꯣꯔꯦ ꯑꯩ ꯑꯗꯨꯝ ꯀꯥꯕꯣꯛ ꯁꯥꯕꯣꯛ ꯂꯣꯏꯁꯜꯂꯦ ꯃꯦꯀꯞꯀ ꯌꯥꯝꯅ ꯇꯧꯕ ꯍꯩꯖꯗꯦ ꯃꯌꯥꯝ ꯈꯔ ꯇꯧꯔ ꯑꯗꯨꯝ ꯂꯣꯏꯁꯟꯕꯗꯨꯅ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯠꯂꯦ ꯈꯨꯗꯣꯞꯁꯦ ꯆꯥꯅꯕꯩ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯩꯁꯦ ꯉꯁꯤ ꯑꯃꯨꯛꯃꯛꯁꯨ ꯀꯩꯅꯥ ꯀꯠꯀꯅꯦꯅ ꯇꯧꯋꯦꯕ ꯑꯗꯣ ꯁ꯭ꯋꯥꯏꯗꯁꯨ ꯀꯟꯅ ꯂꯥꯡꯅꯔꯤ ꯃꯣꯏ ꯀꯩꯅꯥ ꯀꯠꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯣꯡꯕ ꯁꯣꯏꯗ꯭ꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯆꯠꯁꯤꯟꯅꯦ ꯐꯧ ꯃꯨꯜꯂꯦ ꯀꯣꯐꯤ ꯆꯥꯃ ꯇꯧꯔꯤꯕ ꯑꯩꯗꯤ ꯀꯨꯏꯔꯦꯕꯣ ꯁ꯭ꯋꯥꯏꯗ ꯂꯥꯛꯇꯕ ꯐꯧꯁꯦ ꯂꯣꯏꯅ ꯃꯨꯜꯂꯦ ꯆꯤꯡꯕꯁꯦ ꯇ꯭ꯔꯦꯟ ꯏꯁꯇꯦꯁꯟꯅꯦ ꯑꯥꯗꯩꯁꯦ ꯌꯥꯎꯗ꯭ꯔꯥ ꯑꯩꯁꯤꯅ ꯐꯤꯁꯥꯔꯤ ꯆꯠꯂꯁꯦ ꯑꯩꯅ ꯆꯠꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯈꯨꯠꯁꯦ ꯅꯤꯁꯦ ꯎꯔꯕꯁꯦ ꯁꯦ ꯍꯣꯔꯦꯟ ꯖꯧꯔꯒ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯁ꯭ꯋꯥꯏꯁꯦ ꯅꯨꯡꯁꯤꯠ ꯐꯖꯅ ꯁꯤꯜꯂꯤꯕꯣ ꯅꯨꯡꯁꯥꯗꯤ ꯉꯁꯤ ꯄꯤꯅꯔꯦ ꯐꯖꯅ ꯑꯁ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯀꯨꯏꯔꯕꯣ ꯂꯥꯛꯇꯕ ꯑꯩ ꯌꯨꯝꯗꯩ ꯌꯥꯝꯅ ꯃꯄꯥꯟ ꯊꯣꯛꯇꯕꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯐꯖꯕꯅ ꯂꯣꯏꯔꯦ ꯆꯠꯈꯤꯌꯦ ꯑꯗꯨꯅ ꯂꯥꯛ ꯉꯝꯗ꯭ꯔꯦ ꯕꯣꯕꯣꯛ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ? ꯀꯨꯏꯔꯦ ꯑꯥꯗ ꯀꯥꯏ ꯍꯩꯅꯗꯣꯏꯅꯣ? ꯐꯧꯒꯁꯦ ꯂꯣꯏ ꯃꯨꯜꯂꯦꯅꯦ ꯇꯧꯏ ꯖꯥꯡ ꯃꯨꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯆꯥꯇꯣꯝꯕꯤ ꯀꯧꯒꯦꯅ ꯇꯧꯔꯤꯕꯅꯤꯅ ꯃꯥꯏ ꯀꯧꯊꯣꯛ ꯑꯩꯒ ꯅꯤꯅꯦꯒ ꯐꯪꯅꯔꯛꯏꯕꯁꯦ ꯁꯤꯒ ꯀꯟꯅꯦ ꯁꯤꯁꯦ ꯇꯩꯁꯤ ꯌꯦꯡꯉꯤ ꯏꯀꯥꯏꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯅꯝꯃꯤꯅ ꯃꯃꯥ ꯃꯆꯥ ꯅꯝꯕ ꯀꯥꯟꯗ ꯌꯥꯎꯗ꯭ꯔꯕꯅꯤ ꯃꯃꯥ ꯂꯩꯇ꯭ꯔꯕꯅꯤ ꯃꯃꯥꯒ ꯂꯩꯅ ꯑꯩꯈꯣꯏꯅꯦ ꯇꯥꯔꯛꯏꯁꯤ ꯌꯦꯡꯉꯨ ꯁꯤꯁꯨ ꯑꯩꯈꯣꯏ ꯅꯤꯅꯦꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯅꯤꯅꯦꯅꯤ ꯅꯤꯅꯦ ꯅꯠꯇꯅꯤ ꯑꯅꯤꯃꯛ ꯑꯦꯔꯁꯟ ꯃꯤ ꯌꯥꯝꯗꯦꯅꯦ ꯅꯠꯇ꯭ꯔ ꯃꯤ ꯌꯥꯝꯗꯦꯕ ꯌꯥꯝꯗꯦ mẹ mà chỉ bị sợ thả bên trong nhà này đó à nhìn nấy người ta đi xin lỗi nè Chẳng ngọc kìa, còn đi một lại sẽ mới ra kiểu sẽ có khui kia luôn rồi là Mana ada kita aja. Ada tiga deh mau ada nih jangan mancung mama kapan mancung bây giờ ngasi numitse program ahum thoeba koi khunda dona mi sisu jamna lakte myam
ꯈꯨꯟꯁꯨ ꯄꯤꯛꯄꯅꯤꯅꯀꯣ ꯑꯗꯨꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯉꯣꯟꯗꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯝꯃꯦꯕꯀꯣ ꯑꯩꯅ ꯀꯥꯞꯇꯕ ꯌꯥꯎꯕ ꯌꯥꯝ ꯅꯥꯜꯂꯝꯃꯤ ꯖꯥꯠꯅꯤ ꯑꯩꯈꯣꯏ ꯃꯥꯃꯣꯗꯣ ꯃꯔꯤꯒꯁꯤ ꯈꯥꯏꯗꯅ ꯑꯍꯟ ꯃꯥꯟꯗꯤꯌꯦ ꯑꯗꯨ ꯃꯌꯥꯝꯁꯦ ꯁꯤꯒ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏꯒ ꯑꯗꯨꯝ ꯐꯝꯃꯤꯟꯅꯔꯦ ꯃꯣꯏꯁꯤꯡꯁꯨ ꯁꯤꯁꯦ ꯑꯗꯨꯝ ꯐꯝꯕꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯁꯦ ꯐꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯅꯦ ꯅꯩꯇꯥꯒ ꯁꯣꯟꯗꯩ ꯅꯤꯅꯦꯁꯤꯗꯤ ꯑꯩ ꯑꯃꯨꯛ ꯎꯖꯗ꯭ꯔꯤ ꯑꯗꯣ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅꯤ ꯑꯗꯣ ꯉꯁꯤ ꯈꯪꯅꯔꯦ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯔꯤꯕ ꯌꯨꯝꯁꯤꯒꯤ ꯕꯨꯕꯣꯛꯁꯦꯀꯣ ꯑꯗꯣ ꯑꯉꯥꯡ ꯑꯃꯈꯛ ꯂꯩꯁꯤꯒ ꯂꯩꯁꯦ ꯁꯤ ꯕꯨꯕꯣꯛꯁꯤꯅꯦꯕ ꯑꯗꯣ ꯑꯥꯗ ꯍꯧꯖꯤꯛ ꯋꯥꯔꯤ ꯀꯟꯅ ꯂꯤꯔꯤ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯗꯦ ꯑꯗꯨꯝ ꯇꯥꯔꯤꯕ ꯍꯥꯏꯗꯨꯅꯤ ꯀꯅꯥ ꯀꯅꯥ ꯉꯥꯡꯆꯤꯅꯣ Tomidi. Oi. Para mana nai? Para ba. ꯂꯥꯁ ꯃꯣꯏ ꯀꯩꯅꯣꯝ ꯇꯧꯕ ꯐꯖꯅ ꯍꯥꯏ Ei, jangan pergi mana lo. Last arti. Chalo, ni tha. Ai câu rồi. Cây bột ấy đi trang mẹ mà đi mẹ tới sẽ đi cái tấn đang học qua rồi nhá mình tôi hẹn nào đây giá đây một phần nữa quả đây mà chắc sẽ là rất bằng âm tới chứ ô lấy tiền tới chứ nha tiếc tao đây
Let's go right there. Đây mình làm gì nữa? Rất rõ. Fazendo ude. Ko fazendo. Legelinga da. Hinang ko din gari pa saramdri. Saan yung dito official na? Dosa lay ma siguro bang sagi do o kido. Ubi akui baga. Mati mati mo ne pati ko manam ni na lore he macha. Ngari si di yong ne ngari si. Ngari si yong ne. No, sa lay ko do dai sak se mai pi ma kai wan ni. Ai ko do chao ge. Bim no mai tu ti ni do. Si ko bi sin na ga do dai no. Chongming ga cha. Ai ti sin ju ja bai ma le ba. Emily kebab. Ano kali mama chan oi puri mane last time. Ang to sini. Kaya na ko tara tuli din na. Kay dola. Hindi ko to ganina siya. Pen. ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯃꯥꯟꯗ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯩꯗꯒ ꯇꯤꯛꯅꯒ ꯆꯥꯕꯗꯣ ꯆꯩꯗ ꯅꯤꯡꯁꯤꯜꯂꯒ ꯆꯥꯕꯗꯣ ꯑꯗꯨꯔꯣꯅꯦ ꯑꯩꯁꯨ ꯑꯃꯨꯛꯀ ꯇꯣꯛꯇꯔꯦ ꯁꯤ ꯏꯟꯁꯤꯜꯂꯣ ꯊꯣꯡ ꯀꯥꯞꯁꯤꯜꯂꯣ ꯑꯩ ꯊꯣꯡ ꯊꯣꯡꯖꯤꯜꯂꯣ ꯑꯩꯁꯤ ꯊꯣꯡ ꯊꯤꯡꯖꯤꯜꯂꯣ ꯁꯦ ꯑꯩꯈꯣꯏ ꯔꯣꯖꯤꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯦꯒꯤ ꯊꯣꯡꯉꯨ ꯍꯥꯏꯅ ꯊꯧꯗꯥꯔꯤꯁꯦ ꯑꯣꯏꯔꯕ ꯍꯥ ꯉꯁꯥꯏ ꯐꯧꯔꯝꯕ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯕ꯭ꯂꯔ ꯆꯥꯔꯅꯤ ꯇꯣ ꯑꯥꯗꯩꯁꯦ ꯂꯩꯔꯦ ꯄꯧꯅꯤ ꯃꯌꯥꯝꯁꯨ ꯁꯤꯁꯨ ꯂꯣꯏ ꯊꯝꯃꯦ ꯂꯥꯏꯗꯣ ꯊꯝꯃꯦꯒ ꯊꯥꯟ ꯂꯣꯏꯔꯦ ꯃꯦꯒꯤꯗꯣ ꯑꯅꯤꯈꯛ ꯑꯣꯏꯅ ꯍꯧꯔꯅꯤ ꯑꯗꯣ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯍꯧꯅꯕꯗꯣꯀꯣ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯧꯔ ꯍꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯧꯗꯧꯔꯕꯅꯤ ꯌꯥꯝꯅꯒ ꯇꯧꯅꯒ ꯍꯧꯕꯗꯨꯒ ꯇꯧꯔꯔꯣꯏ ꯏꯟꯖꯥꯡ ꯚꯦꯖꯤꯇꯦꯕꯜ ꯀꯩꯀꯥ ꯍꯥꯞꯅꯒ ꯇꯧꯕꯗꯣ ꯇꯧꯔꯔꯣꯏꯕꯀꯣ ꯁꯥꯏ ꯑꯗꯨꯝ ꯊꯣꯡꯉꯅꯤ